Hello ma'am. Ma'am ngasi디 yen thongjarage. Ahamada khangsi thangkatlasi. Khang saba ngai minarasi ma'am. Ma'am khangsi sarabna thau haijalasi. Thausi amuk saba ngai. Ma'am thau sare. Tespatasi khana hawasi. Tespata matungda koigi telau maruji amuk thadarasi. Nah, lasi. Aigi nungsijaraba viewersing view budi hoi myam lai ado subscribe to usu kaupiram ganu nungsibiduna aigi channel asibu support to view kona zaman mahi ale khanjage kelo sing hak ngo matungda chanam je mu thadarani Mini ani gumma ngobiro chanam ga telo gase adoga chanam sina asai ki golden brown chang tribo haipet ngobiro adi golden brown changa matunda mu tengnares mayam ai se golden brown ka chang ba ore adona jira hapsalaji sama ki chang lagi macel sisu sama kicang kado kamu okayes kamen sin baje dah power sih kabak tengah udah nih kamen sin baje hal nasi tuh thom ba yen dong mu habselas kalian oke masagi macam telur tribo aku mau kusalaga minit mga gumba among oras ali na minit mga matum namo tengnaras mayam ai kisi masagi macam katok pa ore maka napsin na ba ang tanggo watsi enggak tanja sida singba powers singa subud juga ai favorite hari bob to kara mga
ꯑꯗꯨꯒ ꯑꯝꯇꯪ ꯐꯖꯅ ꯑꯣꯠꯈꯥꯏꯔꯁꯤ. ꯉꯥꯛꯇꯪ ꯑꯃꯨꯛ ꯀꯨꯞꯁꯜꯂ ꯊꯝꯃꯁꯤ. ꯃꯤꯅꯤꯠ 4-5 ꯑꯃꯨꯛ ꯉꯧꯔꯁꯤ. ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯃꯍꯤ ꯃꯆꯨꯝ ꯐꯖꯅ ꯊꯣꯛꯂꯛꯑꯦ. ꯍꯧꯖꯤꯛ ꯃꯣꯔꯣꯛꯀ ꯊꯨꯝꯒ ꯍꯥꯞꯆꯤꯜꯂꯁꯤ. ꯎ ꯃꯣꯔꯣꯛ 2-3 ꯂꯧꯖꯔꯦ. ꯑꯗꯨꯒ ꯊꯨꯝꯒ ꯍꯥꯞꯆꯤꯜꯂꯁꯤ. ꯆꯥꯟꯅꯒꯗꯕ ꯆꯥꯡꯗ. ꯌꯥꯈ꯭ꯔꯗꯤ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ. ꯅꯝꯗ꯭ꯔꯗꯤ ꯀꯣꯟꯅ ꯍꯥꯞꯄ ꯌꯥꯏ. ꯑꯗꯨꯒ ꯁꯥ ꯃꯔꯣꯏꯁꯤ ꯃꯈꯣꯛꯀꯤ ꯆꯥꯡ, ꯃꯈꯣꯛꯀꯤ ꯁꯔꯨꯛꯇꯣ ꯍꯥꯞꯆꯤꯜꯍꯧꯔꯁꯤ. ꯑꯗꯨꯒ ꯈꯤꯇꯪ ꯐꯖꯅ ꯑꯣꯠꯈꯥꯏꯔꯁꯤ. ꯕꯣꯏꯂꯔꯅꯤꯅ ꯊꯨꯅ ꯃꯨꯟꯕꯅꯤ ꯌꯦꯟꯁꯤ. ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯌꯦꯟꯒ ꯈꯤꯇꯪ ꯈꯦꯠꯅꯅꯤ ꯃꯥꯗꯤ. ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯉꯧꯔꯁꯤ. ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯑꯂꯨ ꯍꯥꯞꯆꯤꯜꯍꯧꯔꯁꯤ. ꯃꯍꯤ ꯍꯥꯞꯇꯕꯤꯗ ꯉꯧꯔ ꯆꯥꯒꯗꯧꯅꯤꯅ ꯑꯂꯨꯁꯤ ꯃꯨꯟꯕ ꯅꯪꯍꯧꯔꯣꯏ. ꯑꯗꯨꯒ ꯃꯅꯝ ꯈꯔ ꯅꯨꯡꯁꯤꯅꯕ ꯒꯔꯝ ꯃꯁꯥꯂꯥꯁꯤ ꯈꯤꯇꯪ ꯌꯥꯝꯗꯕꯤꯗ ꯆꯥꯏꯁꯤꯜꯍꯧꯔꯁꯤ. ꯑꯗꯨꯒ ꯃꯆꯨꯁꯤꯁꯨ ꯍꯥꯞꯍꯧꯔꯁꯤ. ꯃꯊꯪꯁꯤꯅ ꯃꯣꯔꯣꯛ ꯃꯆꯨ. ꯐꯖꯅ ꯑꯃꯨꯛ ꯑꯣꯠꯈꯥꯏꯔꯁꯤ. ꯃꯆꯨ ꯍꯥꯞꯈ꯭ꯔꯗꯤ ꯃꯌꯥꯝ ꯇꯣꯏꯅ ꯈꯔ ꯆꯦꯛ ꯇꯧꯕꯤꯌꯨ, ꯃꯈꯥ ꯅꯞꯁꯤꯜꯂꯛꯀꯅꯤ. ꯑꯗꯨꯒ ꯑꯣꯞꯁꯅꯦꯜ ꯑꯣꯏꯕ ꯄꯣꯠ ꯑꯃꯒ ꯍꯥꯞꯆꯔꯤ. ꯃꯌꯥꯝꯁꯨ ꯄꯥꯝꯕꯤꯔꯒꯗꯤ ꯍꯥꯞꯄꯤꯌꯨ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧ ꯃꯅꯥ, ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯁꯤ ꯂꯩꯖꯔꯦ. ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯍꯥꯞꯆꯤꯟꯖꯔꯒꯦ. ꯑꯗꯨꯒ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯉꯥꯛꯇꯪ ꯑꯃꯨꯛ ꯉꯧꯔꯁꯤ. ꯁꯤꯗꯩꯗꯤ ꯇꯣꯏꯅ ꯆꯦꯛ ꯇꯧꯕ ꯍꯧꯔꯗꯧꯅꯤꯀꯣ ꯃꯌꯥꯝ ꯑꯃꯨꯛ ꯆꯦꯛ ꯇꯧꯔꯁꯤ. ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯉꯧꯕꯤꯁꯤ. ꯃꯌꯥꯝ ꯃꯍꯤ ꯌꯥꯎꯗꯕꯤꯗ ꯂꯥꯎꯅ ꯉꯧꯔꯒ ꯇꯧꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯈꯥꯡꯒꯤ ꯃꯩꯁꯥꯅ ꯍꯦꯟꯖꯤꯜꯂꯛꯑꯦ. ꯑꯗꯨꯅ ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯆꯕ ꯇꯥꯔꯦ. ꯃꯈꯥꯁꯦ ꯅꯞꯁꯟꯕ ꯍꯧꯔꯛꯑꯦ. ꯑꯗꯨꯒ ꯃꯍꯤꯗꯣ ꯀꯪꯗ꯭ꯔꯤꯐꯥꯎ ꯉꯧꯔꯒ ꯑꯣꯏꯅ ꯇꯧꯔꯒꯦ. ꯃꯇꯝ ꯆꯪꯍꯟꯗꯕꯤ ꯊꯣꯡꯒꯦ ꯇꯧꯕꯅꯦ, ꯌꯥꯔꯣꯏꯗꯧꯔꯤ. ꯃꯍꯤꯁꯤ ꯌꯥꯝꯗꯤ ꯍꯥꯞꯆꯔꯔꯣꯏ. ꯒ꯭ꯂꯥꯁ ꯑꯃꯒꯤ ꯆꯥꯡꯗ ꯍꯥꯞꯄꯒꯦ, ꯑꯗꯨꯒ ꯂꯣꯜꯂꯒꯦ ꯃꯍꯤ ꯀꯪꯗ꯭ꯔꯤꯐꯥꯎ. ꯃꯌꯥꯝ ꯑꯗꯨ ꯍꯣꯔꯦꯟ ꯃꯍꯤ ꯅꯪꯁꯤꯜꯂꯛꯄꯩ ꯇꯥꯏꯃꯤꯡꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯃꯌꯥꯝ ꯑꯩꯒꯤꯁꯤ ꯃꯍꯤ ꯅꯪꯁꯤꯟꯕ ꯍꯧꯔꯦ. ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯦꯝꯍꯧꯕ ꯁꯥ ꯃꯔꯣꯏꯗꯣ
ꯇꯨꯝ ꯍꯥꯞꯆꯤꯜꯂꯁꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯗꯤ ꯊꯥꯡꯊꯕ ꯌꯥꯔꯅꯤ ꯃꯤꯠ ꯃꯁꯥꯂꯥꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯀꯥꯟꯗ ꯆꯥꯏꯕꯒ ꯑꯩꯈꯣꯏꯒꯤ ꯈꯔ ꯃꯨꯟ ꯐꯥꯠꯇ꯭ꯔꯤꯉꯩꯗ ꯆꯥꯏꯕꯁꯤꯒ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯨꯟ ꯐꯥꯠꯇ꯭ꯔꯤꯉꯩꯗ ꯆꯥꯏꯕꯁꯤꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯦꯅ ꯈꯜꯂꯤ ꯑꯗꯨꯗꯨꯅ ꯃꯁꯤ ꯃꯤ ꯑꯄꯥꯝꯕꯅꯤ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯃꯨꯟ ꯐꯥꯠꯇ꯭ꯔꯤꯉꯩꯁꯤꯗ ꯈꯤꯇꯪ ꯆꯥꯏꯍꯧꯔꯒꯦ ꯍꯥꯟꯅ ꯆꯥꯏꯈꯤꯕꯒꯤ ꯑꯔꯦꯝꯕꯅꯤ ꯌꯥꯝꯅꯗꯤ ꯁꯤꯅꯗꯤ ꯑꯩꯁꯤ ꯈꯤꯇꯪ ꯆꯥꯏꯍꯧꯔꯁꯤ 오케이. 아니 난 러실락보이도 아무 탱나라지 어디. 내가 매기지 인장 러실면 타이밍이 오래. 매이 못살라지. 그리고 바디곰 자실라지. मैम सिद लोरे आई इंजांग थोंबा चाबगीदी पांग चाबा वीडियो अम नोइना थागतचरागे ngasiगीदी जाजरागे मैम वारोबिगनु दुबाई आइगे नुसिजरबा व्यूअर्सिंग वीडियो असिबु नुसिबिदुना सब्सक्राइब तौबियु अमदि शेयर तौबियु अदुगा लेफ्टनसु सपोर्ट तौबियु खुरुमजरी थागतचरी मैमबु